Hiyangai gini panba ningol chako bugi thoram nongma watlingaida maudagi purakpa heira amadi mana masingna chingba potlamsing puraktuna Mao Keithel famlagani haina Mao Keithel ge convener khuraijam athobana phongdokre wafam asi ngasi terada leba idol club da pawmi sanga unabada phongdokibane mahakna makha taraduna heira amadi mana masing sing asina ningol chako bugi mathel ama oibiu amadi pochai sing asi yonbada state asi bungak senduna santi reibada mating pangliba Manipur police na su coordination PBO haike 2015 da haukiba adungulaba falda Mao Keithel phangkiba adungulaban matam adudagi ngasi phawa leptana maudagi ningol singna ekhoi chahi taret chupna Keithel hangduna lagliba si kanglei pakki puarida yamna mayek lan lehoragadaba adungulaba thodok ama khakni maudagi imphal tana kilometer chama lamna laaga Keithel phamjaba matamda thengnariba khudong chadaba sing mapanipan thokpagi bu oiro pochai thamambagi bu oiro lambi hanba pharak tare haibadagi leknanabagi bu oiro aduma makhangi khudong chaba sing asi leitabana maram oira kanda maugi ningol singda duki matik khudong chada pohali kogi government asina tangai phadana lakhadoriba ekogi ningol chakoba siga mari lenana ekogi sabigani haidana lauthuk pikraba adu loba Keithel adu mafam chaba ma yengbiduna athubada chananabagi damota thabak paikhat piu haidana Mao Imphal Market Coordination Committee gi maikadagi Nakalamaromda Mao Keithel asigi president oiribi kapaini na phongdokibada Mao Keithel asi chahi kayadagi Keithel oina mafam chaba ama fawba leitriba asi CM Nongtombam Birana temporary market ama oirabasu sabinaba apel tawrakle market asi matam kuina aikhoi se struggle tawraga laklibani nungsi do na handakti Mao market asi temporary ama oigara government na athuba matamda sembio haibasi request tawjaningi haibadi aikhoi sir biren na su Mao market asi sembige haibasi hoji aikhoi Mao market start thawbasi chahi toruk sure adoga sir biren na lengak paibasi chahi manga sure do handakti election su lae ado mana ka haudrasu mana sembi haudradi ningam hauroi haibasi aina hanna request tawjabani Mao market ke Traptege ningon chakobagi khudol oina Mao market sembirege haibagi maming adu athuba matamda haibio haibasi request tawjar